अहानबदा ngasigi maruiba pausing pizari Chief Minister NBN CIC Staff Quarter amadi Undergraduate Girls Hostel sangaduna miyamda khusinakre Mapandagi lakpa miui singna lamdam asida nungsi sanaba tangdu laitaba khunai ama sagatpa ngamloi haina Manipur gi ningthau laisema sana jaubana haikre ADC Tamenglongna District asigi saukhat thaurangi thadarakpa lupa crore tara henbagi senpham mafam khangdana manghankre haina social activist NC Kandi Janbona phongdokre DC Imphal West na thokpa hukum amagi mayokta MG Avenue da lambi thingduna durga lasin bana miyamda awaba mayok na halle amadi chaliba sahi asigi oina ningol sakauba asi October 18 leibakokpa numit oigadabani haina KCV gi Vice President Surjitna phongdokre Kurumjari Times of Manipur gi numidang pau miyeng tabiri bapunamaku ARUNBALA taram okjari ngasigi maruiba pausing miyamda sandokna pizari Yaripo Gyambemda Laiba Community Health Center asi Darkar oiba nurse amadi staff sing athuba matamda tharaknaba thaurang tauragani haina Chief Minister NBN thajaba pikre wafam asi ngasi nauna saba loiraba Yaripo Gyambem Community Hall Center gi staff quarter amadi Androk Kendrogi Manung Chanba Top Sing Thada Undergraduate Girls Hostel Sangabagi Thoram Amada Haikibani Mahakna Makha Tarduna Cabinet Mifam Amada Laukiba Waref ki matung inna ngasidi Yambem PHC asi Community Health Center da ongkhatpani masida darkar oiba nurse amadi doctor athuba matamda tharaknaba honagani hairaduna Yambem Added High School asisu lainga ki high school da ongkhatpa yaba kari kari leibage habitsu yengsilagani loinana hojikti laingak asigi sel thungi phibam su fagale haiki nakalam romda top singtha da pangthokiba undergraduate girls hostel sangabagi thoram aduda mahak na hai global warming asi thengnana ba laingak na Green Manipur Mission Hogdoktuna U Charakaya Thakre Mission asigi makhada lam ekar manga dagina tara fawba donate tobina basu khungang khudingmakta haikiba leire loinana Thobal Dangi yet thangba man canal asisu athuba matamda mathau tohona naba honaragani amadi law and order gi fibamna maram oiraga SDC Tulihal gi office Imphal da honglakhiba asisu masagi hanagi leijaramba mafamda honglaklagani haiki Manipur Alliance for Child Rights and Child Rights Yuga Kusamnaduna Breaking the Silence and Child Abuse Let's Make Child Friendly Manipur Haiba Hiramda Numitarani Tararak Suba State Level Children Miss 2019 ngasi Chingmairong Dalaiba Travel Research Institute Pangthokre Lamdam asigi tongan tongan ba mafam dagi lakpa angang singna nat ki oiba jago isai kyaga loinana pangthokiba thoram adugo mari lainana Manipur gi ningthau leisemba sana jaubana Manipur bu masak takliba si khamba thoibi thangta amadi lai harauba khakta na takpanate chingtam da khunda minoriba furup sing nat amadi chatnabi kaya asina lamdam asi masap taklibani masimagna lamdam asibu amata oiba nungsinabagi lipun amana pulibani maram aduna haurakliba angang singbu mama leibak nungsiba amadi amata oibagi wakhalon chelhanba mathau tai mapandagi lakpa miui singna lamdam asida nungsi sanaba tangdu laitaba khunai ama purakpa haibasi oithoktabani haiki hal mandawna leiraba ikhoina kaidoba tai pi ba isa singse mase sa haibaduni makhoi bu lana sinabiba angang sing akoi trafficking toba makhoi bu lana akoi thabak suhanba laik lai sumatik chana tamhandaba phajana pija pithaktaba phajana sana handaba masiguma mayam se akoi lairiba siguma akoi child rights ki tamka cheli chongiba sing aduga state government natraga mari leinaba natraga masida thawa yawba individual sina masida akoi angang sing se kannanaba akoi agang singse phajaba makoina akoi gi punsi ama akoi gi tungda semangnaba akoina hiram khudi makta akoina mi
Autonomous District Council ADC Tamenglongna District asigi saukhat thaurangi thadarakpa chaurakna lupa crore tara henbagi senfom mafom khangdana manghankre haina social activist NC ka dijabona phongdokre ngasi Manipur Press Club ta pangthokpa pawgi mifam aduda Nurathangi ex-chairman Lungjanang social activist Fawgaibo social activist Wangsing Dinbo su sarugya KNC Kadijan Bongna Makataraduna 2017-18 oina 3rd Manipur State Finance Commission amadi 14th Finance Commission dagi lakpa senfam chaurakna lupa crore taraga lakyang khaigani thoi henbagi senfam ADC Tamenglonggi member singna mafam marang khangdana mangankre hairiba senfam asi district asigi manungda laiba tongan ba kendra singi manungda IVR public toilet water reservoir waiting set amadi playground sing semgodana haiduna thadarakpa senfam ni RTI gi khuthangda khanglakhiba yamlaba senfam asigi matangda kadai fawba asengbano khangnanaba mafam singda satuna yengsing lure thabak tawkhre hariba mafang siduna thabak amata tawrambagi khudam phangkhide handak sahida thadorakhiba ahanba installment gi yamlaba senfam asigi matangda anti corruption cell da wakalabasu thawa sabidre hiram sida ahenba mi eng sangbinaba mari lainaba TN Hills ki minister da ngasi aiba cherol ama pishinduna action lokhatpina ba haijekre haiki People's representative se kari tauribno kari thabak tauribno Tamenglong gi Autonomous District Council se public ki fund oiba developmental work ki center na thadarakpa state na kaithorapa pot se are they going to continue to hijack the people's development fund masi se akhoi question tawninge aduna masi se athubu matamda concerned department authority singna chapchaba action se makha tabsu lokhat piro mkhoi ngonda yengsinba changba yaba mireng sisu tawiro habse akhoi Tamenglong gi on behalf of the Tamenglong people on behalf of the tawkhiba tawduba affected oibiba mi singi phangtau sabane DC Imphal West na thokpa hukum amaki mayokta MG Avenue da lambi thingduna Durga Puja lachinduna miyam da awaba pire lambi thingduna puja lat halliba asi sarkar asina ayaba piribra haina miyam na hangnarakpaga loinana RK Govaina phongdorakli wafam asing asi MG Avenue da pangthokpa pawgi mifam amada phongdokibani mahakna makha tana RK Govaina haikibada mahausagum Hindustani Samaj Kowa Luf amana September 19 dagi October 9 phawba numit 13 ni chupna Mahatma Gandhi gi mitam laifam gi nakalda Durga Puja ka mari lainaba lambi thingduna lai lasinba asina miyamda achoba awaba ama chauna pire Bihari singi Luf ama oreba Hindustani Samaj Kowa Luf amana yamna maru oiba lambi ama oreba mafam asida lai lasinba haibasi yamna laibak thibani dharma gi amadi jat ki wafam natana yamna maru oriba asida lai lasinba asigi matangda Hindustani Samasna Imphal West ki district magistrate su oriba DC Imphal West and Prabinda aiba serol ama August tarukta pishinki serol adu Imphal West ki SP City Police ki OC amade traffic police ki DSP na chingbada su copy amamam piki hiram asigi matangda DC Imphal West and Prabinda order ama thoktuna ayaba pibaga loinana chana kanglon amasu piki adubu order adugi serial number 11 da piriba niti niyam kaya adugi ona tainabada thabak kaya tawduna laire maram aduna hiram sida mari lainaba singna haksin na lobiduna darkar oiba thabak sing lokhat pinanaba mari lainaba singna yengsinbiu haiki DC Imphal West ki order ki mayokta MG Avenue ki makha thambada Durga Puja lasanduna general public ta kaiba pire masi mari lainaba singna yargadi amukta athuba matamda yengsinbiu Siroi Festival 2019 manungda lam koiba lakpa mioi singna Ukhrul district manungda yarek tuna kumhai asibu sarugya ge harabadi mangjongna na register tawiduna lemna leiba yaragani haina ngase Imphal Hotel Sangai Hall da pangthokiba paumi singa unaba amada Ukhrul Assembly constituency gi MLA Alfred na phongdokre Department of Tourism gi official sing yauna pangthokiba paumi singa unaba mifam aduda MLA Alfred na makha taraduna sahi asigi oina kumhai sarugya ba lakpa mioi sing entry lupa yankai laugani haukiba sahida entry fee laudabana kumhai asibu yengba lakpa mioi kaya amana mayai kaba nisa sing sizinabagi thogdo kaya thoki adu laksinba ngamnanaba entry fee asi launaba firep asi lefani festival asigi saruk ama oina pangthokadoriba sirok ki oina VH1 channel ga tied up story rocks
ꯅꯨꯡꯁꯤꯖꯕ ꯅꯍꯥꯁꯤꯡꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯊꯣꯛꯄ ꯉꯝꯂꯕꯗꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯑꯆꯧꯕ ꯐꯤꯗꯥ ꯑꯃꯁꯨ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯈꯤ external tourists to come and visit our state. This is why from the first season of Shirui festival, the people that are coming in, the tourists that are coming in, they'll be landing here in Imphal, be it by road or be it by air, whichever, they have to come into Imphal. Once they do that, the department has, I think, is preparing a booklet where they're going to say which places the tourists can visit when they are here in Imphal for a period of 4 or 5 days. As their main target for this time is the first and the last day for Shirok. So the other days in between, wherever they are free, they may be sent to Tamenglong, maybe to Loktak, maybe to Senapati, whichever area. So that since the department is planning a comprehensive tourist destination area where the tourists can actually visit and then they be motivated by the hospitality that the area will be providing this time. Paugi mifamatuda sarugyakiba Department of Tourism gi Director W. Ivhol Singh na lam koiba lakpa mioi singi oina Imphal gi Chingmairong gi ISBT fawa akhanaba bus service thamduna ukrul fawa chatpagi bhara hanadagi 50% discount pirgani haiki koigi ukrulla festival ji yengba chatpa matamda ngasai masi mayamna pinariba rate to adudagi handaba rate ta discount over rate ta akoi pinanaba akoi transport department da sima akoi arrange tawri ngasai gi akoi na festival yengba chatpa kansida sariba thaiba mayamna sakhairamba khokhairamba mayam leibase masi hojiki anoba akoi gi world gi summit mayam yaujaruba da moina haibasi akoi it is time to appeal to the people that please make sure that it is our responsibility while throwing anything to the environment. Shiroi festival ji yengba lakpa matamda festival ji da phattaba amotpa akaiba plastic karikara mayam ji kariguma makhal amata langthokpidaba dustbin leiriba mayam do sijinaba masima ai mayam da appeal tawninge Hauzik paugi marakthana aten break amatang logjari Nupi ekhoi gi di khongthang khuding seksiningai gi seksiningai ngaktani mafam matam khudimakta aina cheksinduna ta lakli adubu mahausa gi khongchatnina khudung thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasi de khoi chingna ningai oidre ꯑꯩꯈꯣꯏꯒꯤꯗꯃꯛ ꯕ꯭ꯔꯥꯏꯠ ꯏꯟꯇꯔꯄ꯭ꯔꯥꯏꯁꯦꯁꯀꯤ ꯅꯤꯡꯉꯣꯜ ꯈꯨꯗꯣꯜ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯁꯦꯠ ꯏꯟꯅꯕꯒꯤꯗꯃꯛ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯔꯕ ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯤꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕ ꯅꯥꯒꯥꯃꯄꯥꯜ ꯏꯃꯥ ꯀꯩꯊꯦꯜ ꯑꯣꯄꯣꯖꯤꯠꯀꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯁꯥꯋꯁ ꯕꯨꯇꯤꯛ ꯁꯣꯔꯨꯝ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯃꯈꯜꯒꯤ ꯐꯤꯔꯣꯜ ꯁꯨꯅ ꯐꯪꯒꯗꯕ ꯁꯣꯔꯨꯝ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯋꯦꯗꯤꯡꯗ ꯁꯤꯖꯤꯟꯅꯕ ꯋꯦꯗꯤꯡ ꯒꯥꯎꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ ꯅꯨꯄꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯖꯦꯟꯁꯀꯤ ꯄꯦꯟ ꯁꯔꯠ ꯍꯥꯐ ꯄꯦꯟ ꯀꯣꯠ ꯋꯦꯁ ꯀꯣꯠ कुर्ता पायजामा फैजोम खुरखुर फैजोम अमदी रेडीमेड फैजोम मकल सुना फंगाव मफम याम नुआइब पाव मना मफम मसिदा अदोम अदोमगी अपाम डिजाइन खुदिंगमक्की ऑर्डर सुलौजरी अमतंग लेंसिन बिरो ख्वाई ब्रह्मपुर नागामपाल इमा कैथेलगी ऑपोजिट की फास्ट फ्लोर द लेरिबा सर्विस बुटीक ब्रेक की मतुंगदा मयाम बुमुक हन्ना तराम नौकजरी सलिबा चाही असगी ओइना निंगोल चाकौबा असि लाकलिबा अक्टोबर की तांग कुनगमापन लेबा पोकपा असिनी मसिना असेंगबा चुंबा साइंटिफिक ओइबा कैलेंडर की मचाक की मतुंग इन्ना ताजबा निंगोल चाकौबा नुमित नि हाइना कंगलेपा कैलेंडर बोर्ड की वाइस प्रेसिडेंट डॉक्टर मोइरांगथेम सुजितना फोंदोखरे ngasi sagolban moirang lerak machinda laiba साउथ ईस्ट एशियन कल्चरल ऑर्गेनाइजेशन की मयाई लोइसंगदा पांगथोकिबा पाउमी सिंगा उनाबा अमदा महाकना मखा तारादुना लाकलिबा अक्टोबर की तांग कुनगमापन असि हियांगै की नोंगमगा निनीगा पुन्ना पाली अदुबु नुमित असिदा पालिबा हियांगै की नोंगमा पानबा थबान असि कंगलादा युमफम ओइरगा नुमित असिगी अंगनबा अयुक्ता लोइरे हाइरदुना हाइरिबा पुंगफम असिगी मतुंगदा हियांगै की निनी पानबा हौरे अदुना लाकलिबा तांग कुनगमापन असिगी अंगनबा मतम असि हियांगगी निनी पानबा थबान ओइरबनिना चाही असिगी निंगोल चाकौबा पांगथोकपा यारे हाइखि नाकलमरोमदा मणिपुर गवर्नमेंट की डायरेक्टरेट ऑफ एनवायरनमेंट ना फोंगबा चाही असिगी कैलेंडर दा लाकलिबा अक्टोबर की तांग कुनगमापन असिदा निंगोल चाकौबा नुमित ओइना सेंगना चुमना फोंगली अदुका DIPR ना पुथोकपा कैलेंडर दा लाकलिबा अक्टोबर की कुंट्रा असिदा निंगोल चाकौबा ओइना फोंगली मसिगुंबा मानदबा असि तोइना थोखिगनी मरम अदुना साइंटिफिक ओइबा कैलेंडर की मसाक सिंग फोंगदुना
kanglei miyambu chumna lamjingsi haiki ningon chakoba isi ngalabada khoi pung arapa bahuda pung tere nipan dei janabani khongchan babo de matamda yumda yu matamda di pung yamdravada mapan tara da yunabani maram asina aina kanglei park calendar board mayamna sumasi tangkuma panda to view ado masi kaigumba karada motopa hojiki laibak thiba haibadare de par adagi Manipur government gi sumba dairi da tangkun try base laibak thiba haibaduni Haukiba October gi tang ohumgi anganba ayuk pung aniga minute yankhai tarpa duwaida rims ki ECG lokfam da chahi tarani thoi khaktangai ribi nupi macha amabu namja namthek piba adu yamna kiningai oiba thawong amani haina Manipur Muslim Welfare Organization MMWO Women Wingi Convener MK Sofina ngase hata minuthong da laiba MMWO gi mayai loisangda pangthokiba paugi mifam amada phongdokre mahakna makha taraduna thokiba thogdok asi rims authority na section ba watpadagini hospital asida emergency da layeng balakpada nupi oibi sing safe oidabagi fibam ama urakliba asida thorakliba afafata daita pumnama rims na pugadabani nupi lab technician singsu night duty tahanbiu haraduna thogdok asida January ba kaisam thongdagi TS Suras asi ain gi matung ina matik chaba chairak pigadabani amadi mahaki case tu su lawyer singna magi favor da lepiganu haina makhatana appeal tokhi anaba layeng balakpa nupi phoba safe side oidaba lamdam ama oirakpagi phimam ama uhalakliba mawong amana oirakliba asi rims authority na cheksinbada watpa amadi lab technician sing laubada nupi masing hantana laubagine loinana TH Suras hairiba sa asina khwaidagi kanba logi chairak pigadabani loinana kanagumba lawyer sing na TH Suras hairiba sa asigi favor da case lepi danaba appeal tawjari rims ki ECG room da chahi nauribi nupi macha amabu namja namthek nabagi thogdok pu akanba maong de yaning da ba phongdok tukbaga loinana thogdok adu da January ba Suras matik chaba chairak pigadabani haina rongmai lufwam Assam Nagaland gi advisor Panti Golmai na khuiek piduna thadorok cherol amana hairakli cherol asina makha tarakli medical institute amada asigumba thogdok ama thokpa habase miyoi khunai gi oiba kwaidagi ikai ningai ni akhoi khudingmak asigumba thogdok ase tungda thoktana ba punna thengnamina ba mathautai thogdok asigi pau tabada hainingai laitana nungaitaba ki hangoiba fawi hairaduna thogdok asi Suras khakta natana rims authority na so daita pugudabani hairakli Bishnupur District ki Deputy Commissioner Nita Arambam na presiding officer oiduna DC office conference hall da Bishnupur da pangthokpa mifam amada Kwakta Municipal Council Ward number 7 gi councillor Miniranjan amasung Ward number 9 gi councillor I Ibetombi Laimabu mathang sitna chairperson amasung vice chairperson oina khalle lauthokpaga loinana wasak laukre ngasigi thoram aduga mari lainana District asigi DC Nita Arambam na ngarang fawda contestant candidate file tawrak tabana scrutiny tawraba matungda ngasi uncontested candidate sing oina khalle haina lauthok kibani haiki ngarang gi pung ahum sina last date oiba koina nomination receive tawbada ngarang bauta koina chairperson gi nomination ama khatang receive tawjagi haibadi Srimati Minarjan councillor ward number 7 matomda nomination file tawrabanina akoina mase uncontested oina declare tawjaraga ngasi huji wasak lojagre magi vice chairperson gi oina supnatagi nomination mi ama khatangna file tawrakhi haibadi Srimati Ibetombi Laima councillor ward number 9 aduna ma matomda file tawrabanina akoina masu uncontested ne lojaraga akoina huji magi su wasak loba ama pangthok jagre aduna akoi anoba Kwakta Municipal Council gi chairperson amasung vice chairperson bu aina taramna congratulate tawjari adu Nakal amaromda makoina DC office tagi hek tholokpaga office mamangda BJP Moirang Maldagi worker singna Moirang Municipal Councillor M Ibemcha amadi N Ibomcha yauna miyoi kana haraukte amba phongdokpaga loinana taramna oki nauna khallabi chairperson Miniranjan na kathokpaga loinana council asigi miyamgi yaifana ba maru oina nupi singbu thak wangkhatna ba thabak sing Manipur lenga katana duna paikhat kani haiki Wildlife threat must be when haiba topic ta set level wildlife debate competition amadi quiz competition amangasi sanjen thongda laiba forest head office ki conference hall da pangthokre
humphugmari suba wildlife week celebration ga mari lainana forest department gi wildlife wing na sinduna pangthokiba debate amadi quiz competition aduda mahiroi kayana sarugyakhi wildlife trade must be when haiba topic ta pangthokiba debate competition opposer nipan amadi supporter taretna sarugyakhi S. Sauba Memorial English School gi taraga taruk suba mapok numit thauram ngasi singjamai kongba rota laiba school asigi campus ta pangthokre thauram aduga mari lainana school asigi principal S.A. Surjitna haurakliba angang singbu checksina sembi ba haibase angang sing adubu senariba oza singi achoba thogdang amani tunglam chatta afaba ama oinana bagidama ngasigi mirol na haurakliba naha kayabu afaba mai keida lamjing lam takpiba mathoktai haiki aduna arapa mafam sing seisa akhoi school van tong chappa ngamjadaba degi lai ina khun mayam am kan seisa laigre aduna ngasi mafam aswai seisa school asi laibadagi di mafam aswai sigi mi sing sida su khudong saba angang sing sida inkhalakliba angang sing khudong saba mayam am phangale hainai haijage school asi laibadagi aduga ngasi prize distribution ceremony ma yauri se sina su hena angang sing se hena compete tong na bagi chang wangkhalakna bagi machak amani hainai thamjage haiba angangbu yokhatpa natab haitaba angangsibu yokhatuna anouba yumbire nama semdana as students are the future generation ama oibana pillar amagi damakta ahang pandam asi sangjan jarakani kunai asida lariba angangsingsibu anouba yumbire anouba makhong adu ohelaktuna akhoi gi punsisida kunai sida achouba khongthang ama ngamakani habegi pandam asida ACM English School mayam gi damakta hangdoksari amasung mayamna masibu welcome to you haina haizer Lifesavers Manipur Walker Integrated Network Society Win Foundation RIMS ki Department of Transfusion Medicine ga khusam naduna Laimayum Sachin Sharma gi mapok numit kamari lainana blood donation camp ama pangthokre camp aduda miyoi kuntra mukna I dan tawkhi ngasigi I pibagi thauram aduda Laimayum Sachin Sharma gi apok pina macha gi mapok numit asida cake kaktuna langbagi mahutta miyam gi awaba taraba matamda I gi mateng pangliba RIMS ki Transfusion Unit pu ikai khumnaba utpa oina department asigi mateng kharadang oirabasu pangbagi wakal blood donation asi sinbani loinana masagi mafamda asigumba afaba wakal asi lehongno naba honabani haiki Singna haitaragadi blood bank na khoida pangbirakhiba mateng adagi narak yelakpa matamda I kapa habasi mi amadai mi amdai lawdoinina yamna tangba khopa yam khudong thiba mayam am tholakpadabdo akhoina angang sing cha sidasu akhoina tambi horagadi man hayeng chawra matungde akhoi mama smai tawbanina smai tawdana aisu hayeng chawraga siguma mim oige haibagi afaba wakhalonda changakna bagdamakta sigi program je sinjabane blood donation haibase emergency service ne haina khali haibadi it is done when asked or when it is required adubu I urge each and every eligible individual to come forward and donate blood. Bapugi Chamaga Yankai Suba Mapok Kumon Thauramga Mari Lainana Mahatma Gandhi Amadi Kasturaba Gandhi gi Punsi Amadi Wakalon Haiba Hiramda Delhi gi Asok Bihar da Laiba Rupchan Institute of Fine Arts na Chinduna Ngarang Institute Asigi Exhibition Hall da Pangtokre Exhibition Asida Tongan ba artist taragani pana yekpa Laising Miam da Utki artist taranipan adugi manungda Imphal gi Basikhong dagi chahi taramapan khakta ngairiba artist Thoksom Thaubesu Sarugyaki Exhibition Asigi Matangda Institute asigi founder Rupchana aikhoigi paumi ka unaba amada hai exhibition asida artist singna Gandhi amadi mahaki loinabi Kasturaba Gandhi gi maru oiba punsigi thogdok kaya ayek pasaktam oina miyamda khanghanbani exhibition asi bapugi chamaga yankai suba mapok kumon ga mari lainana pangthokpani exhibition aduda sarugyakiba thauba thoksomna mahaki ayek palai asida nupi amadi nupada khenaba leite haibadu takpaga loinana Kasturaba Gandhi na mahaki mapuroibana laibak asigi Laukiba Thodang Aduda Nupi Ama Oina Sogot Kibagi Saktam Amadi Dandi Maski Maru Oiba Saktam Kaya Adu Utpani Haiki. The part of the RCIFA Rupchan Institute of Fine Art. So we are presenting here 18 works you can see here. So these are the painting done by the students? Some are the students and some are our eminent artists along with. So total 18 artists. We 150 anniversary we bapu haba edition asidani aduga aina puthokchariba art asigi nungyo thimna we Mahatma Gandhi ji na lebak ki damta toromba amadi mayamgi story message pirami
हाइबदु उचबनी अदुगा सिदैना कासुबा गांधीजी महात्मा गांधीजी की लोइना बियो उचरी बिसि मानदि लेबा अमा सेमदा सोसाइटी मा उन अमा लेबा अमा सखना बखनादा नुपी ओइबा थौदां याम साउना यावी हाइबदु उचबनी पाउगी मरथन अथेन ब्रेक अमतंग लौजरी Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India famed to certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available, financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bazaar, Imphal West, Manipur. Or contact us at 700-5830-142 or 87877-23780. ब्रेक की मतुंगदा मखाताबा पाउ पिजरी मणिपुर फूड इंडस्ट्रीज कॉर्पोरेशन लिमिटेड MFICL की वाइस चेयरमैन के शरद कुमार सिंह ना लुचिंगबा चिम अमना जुरीवांग की बराक सर्कल की बोरो ब्रेका सब डिवीजन की मनुंग चना लईबा जाकुरादोर अमदी बोरो ब्रेकादा लईबा हिंदू सिंह की ख्वाइदगी चौबा कुमहई अमा ओइरिबा दुर्गा पूजा की लाई लाटफम सिंह दा चतुना अंगंबा मतेंग पिबका लोइनना लाई खुरुंख्रे ngasi की खोंगचत अस्सी कमरी लैनना के शरद कुमार सिंह ना फोंदोखिबदा जुरीवांग की मनुंगदा लईरिबा दुर्गा इमाबु इरालिबा मफम सिंह दा चतुना इमा दगी बोर फंगहनबिबा अमदी मफम अदुदा लैरंबा मियोय सिंह ना हराव तयामना ओकपिरंबा अस्सी लाइबक फबनी हाइकी गुवाहाटी की पान बाजार दा लईबा काउंसिल ऑफ बैप्टिस्टर्स की नॉर्थ ईस्ट इंडिया CVNEI की कैंपस ता रोंगमई नागा स्टूडेंट ऑर्गेनाइजेशन गुवाहाटी असम RNSOG असम ना छिंदुना ngasi LM हॉल दा अनिरक सुबा फ्रेशर्स मीट 2019 पांगथोखरे थरोम की सरुक अमा ओइना हौखिबा चाहिदा माइपाक्रबा महिरोय सिंगदा अचंबा खुदोल पिदुना पुकनिंग थगतखे थरोम अदुका मरी लैनना ADC तमेंगलोंग की चेयरमैन नामसिंद्रय पानमैना ngasi अचुगुंबा थौरम पांगथोक्तुना गुवाहाटीदा लैरिबा रोंगमई स्टूडेंट सिंगबु सखंग माइखंगनबा हाइबसे यामना थागतनिंगाइनी महिरोय सिंगना गुवाहाटीदा लाक्तुना मपा ममागी निंगबा थुंगहनगनी हाइदुना लाक्लिबा महिरोय सिंगबु सक्सेस ओइबा ओइसनु हाइदुना हाना सिटी असिदा लैरिबा महिरोय सेंग अमदे हौजिक नौना चंगलकलिबा महिरोय सिंगना मतम पुंबदा लोइनदुना सीनियर सिंगना गाइड तौदुना लैसी हाइखे तुंगदा महाक्सु पार्टिसिपेट तौबगा लोइनना सेल ओइना लुपा लाख अमगी खुदोल ओइना पिखे असम मणिपुरी साहित्य परिषद पादुम पुखुरी ब्रांच की चहीदिगी ओइबा मिफम ngasi गौरनगर होजाइदा पांगथोखरे मिफम अदुदा लाकलिबा लाकदोरिबा चही 2020 की फेब्रुआरी की तांग 8 निपान अमदी मापन दा पांगथोकदोरिबा असम मणिपुरी साहित्य परिषद AMSP की एनुअल कॉन्फ्रेंस लंका होजाइदा पांगथोकदोरिबा असिगी मतंगदसु नैनखे थौरम अदु गौरनगर संस्कृत वेद विद्यालय की पोथारबा प्रिंसिपल M खेलेम्बा शास्त्रीना लुचिंगदुना परिषद की फिराल सिंखतुना अमदी लैसु कटपगी थौरम हौदोखे थौरम असिगी सरुक अमा ओइना सैरेंग सैदिनबा लमदम असिगी सकनाइरबा कवि लाइरेन लाकपम श्रुति कुमारना मॉडरेटर ओइदुना पांगथोखे स्टेट असम की सोई तारी मफम कया मैती मसा खाई की इसिल खाई की अयाकना पजगी कन्फरेंस लेंबीरक्तुना कन्फरेंस माई पाकना पाखत माई पाकना पांगथोकपदा सरुक याबी हाइदुना असम मणिपुरी साहित्य परिषद पदमपुखुरी ब्रांच की नौना खल्लबा प्रेसिडेंट अमा ओइना अयाकना अपील थमजरी
State Bank of India Thobal branch na sinduna numit nini chupna satharakpa ahan batangka ke oiba customer outreach initiative program ngasi DC Thobal gi office complex ta leiba election counting hall da loishin kre ngasi pangthokiba customer outreach initiative program loishin bagi thoramda regional manager SBI regional business officer L Hangching DC Thobal gi assistant commissioner Teresa SBI RBO gi chief manager lead bank Y Nirmal customer service ki chief manager Naurem Rajen Kaksing SBI ki branch manager Romeo Sarungbam Lilong SBI branch ki manager Bimol Kaisam UBI None amasung Kaksing ki lead district manager Y Ivo Chauba SBI Thobal ki assistant branch manager Dr. Maitram Uttam Luang amadi SBI Thobal branch ki chief manager Khaikopau Haukipna athoiba langbirak pasing oina sarugya ki bank singna numinini chupna chatharakpa program asida Punna lupa crore ahum miyamda loan oina Thobal district ta lairiba bank singna pike. Customer outreach initiative ki phase 1 ni phase 2 so andak sahi da so pangthok sagani aduna henna phase 1 successful oiragadi phase 2 pangthok matam da Thobal district amasung Manipur as a whole da lairiba thaba phangudraba agogi semi loan da mateng pangadoba agogi economy da mateng pangadoba customer sing da bank mayam na kari kari loan piba yage amasung pigani haibasi hena mapung phanaba agogi bank sing taraf tagi yamna true belief true spirit ta khoi ngasi agogi saruk yajari aduga loan si lobu matam da agogi third party na agents kumba kogi dalal haidra si kutang lakpigano bank da lakpiu koina bank na pisa bija balon pija basi koi sija tumja kaimta lejade corruption yaudana su piningi aduna customer sing na kauda bida unaga doba senglaba magi branch manager natraga kogi loan officer si unabiraga haidba loan form sing asi lobiu Sani ga kurmathoi rak suba Rasri Baiga Sandra Laiki dabagi ningsing numit kamari lainana numit mangani chupna chatharaki ba Ras Lila Festival ngase Uchekon Laikor Radha Madhav Mandapta Loishin Kre Jawaharlal Nehru Manipur Dance Academy amasung AIGINK Seba Committee Uchekon Laikon ka khusam naduna pangthokiba festival loishin bagi tharom aduda Seba Committee ge patron Ningthemcha Ongbi Mangi Sija amasung advisor oiriba retired IAS P Bharat Singh na Thoiba Mithunglen Oike Thoram asiga mari lainana Ras Lila su utke Senba sahi lisingani taraga mapan lisingani kungi lamjau tongba gram panchayat ki MGNREGS amadi PMAYZ gi social gram sabha mifam ngasi Imphal West Pasoi CD block ki manung chanba tera yengkhom lera community hall da pangthokre thoramadu da sarugya kiba Manipur Social Audit Agency gi district auditor Yojana Lamana Imphal West ki manung channa leiba lamjau tongba gram panchayat ki praja singna fangpham thokpa masa masa ge hak mating chana fanglibra natagra phangdibra haiba adu khangdoknana ba siguma sawa sei pangthok sabani khunai ama khumang chaukshin hanba hai ge chauksin ge hairabadi district singi praja khudingba ki hak matik chana hana phanghanba yamna tangai fade haiba yauna wafum kya su phongdoki kanaba fangi nataga fangne khangdoknaba akhoi lai से अखोई की लामजो तोंबा ग्राम पंचायत की मीना MG नरेगा की मनुंगदा कड़ी कड़ी कमाई कमाई ना पैसा फंगे युमसावा की प्रोसेस कमाई ना खंगे सेलोई नंबर खंगदोक तबा अखोई लाए मियाम की थबक सिंगी मियाम ना अपांबा की मतुंगी ना प्लान तोबड़ा नत्रका तोदोबड़ा सेसु खंगदोक नबा अखोई लाए Laima group na sinduna Imphal West ta sinduna October manga dagina kontrama thoi fawba leptana chathagadaba first ningol kudul handloom and handicraft expo 2019 ngasi dagi Imphal East singjamai kwangma kongba rota laiba Delaima Trade and Credit Corporation Society Limited building da laiba showroom campus ta ngasi dagi hokre expo hodokpagi thormadu da sarugya kibi Laima group ki proprietor Laithangthem Jibanlata Devina pangthokiba expo ashi Sahi asigi oina nupi oibi singi khwaidagi chawraba kumhai ningol chakobuga mangoinana pangthokchabani expo asida maru oina ningol amana yahaurakpadagi thabak chathokba fawbugi nomada changdraba yadraba polam suna phanghanbaga loinana Laima group ki thomi singna ningol chakobugi oina kharadang orabasu sel thumgi ngaklo oijaba ngamnanabagi pandamda pangthokchabani haiba yauna wafam kayamasu phongdokhi
ꯅꯤꯡꯉꯣꯜ ꯂꯣꯏꯕꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯄꯣꯠ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯁꯥꯖꯕ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯌꯥꯝ ꯇꯁꯦꯡꯅ ꯑꯃꯃꯝꯇ ꯑꯣꯏꯔꯒꯁꯨ ꯂꯩꯔꯒ ꯁꯦꯠꯂ ꯏꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯄꯤꯕꯥ ꯑꯣꯏꯕꯁꯤꯡꯅ ꯈꯨꯗꯣꯜ ꯇꯝꯕ ꯑꯣꯏꯅ ꯂꯩꯔꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯆꯟ ꯃꯆꯦ ꯑꯣꯏꯕꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯈꯤꯕ ꯍꯦꯛ ꯉꯝꯃꯤꯈꯣꯏ ꯑꯩꯈꯣꯏ ꯊꯕꯛ ꯄꯤꯕ ꯉꯝꯕ employment create tauba aduga economically masana masa maromdom lepchaba ngamba haibase aikogi laleme handloom handicrafts ki pandam Malem gi kaithel da chaurakna lupa crore kungani rongi mamal oigedaba WY tablet yauna mayai kaba chinja kaya ngase more de leiba ni fohum doisuba Assam Rifles amadi more mahila police ki apunba team amana nupi amadagi fagat kre aikogi more pawmina pirakpa paw amada akaknaba paw ama fangbadagi more ward number 3 Faicham Bengi supermarket leiba hahat hauki chahi nimfugamari mapuroiba laikidraba kamni kauba mioi amada nisage polam yauna Niyam gi wangmada polam kya leire haiba paw ama fangki paw adu fangbadagi nimfum doi suba Assam Rifles ki Major Rajiv Kumar yauna more mahila police ki team amana nupi adu fagat ki bani nupi adu dagi WY tablet piece lakh lising yang khaiga nimfu crystal meat 15.269 ketamine kg aniga gram chaniga taruk fancy dial syrup piece chamaga maudramari Myanmar currency da lupa lising nimfuga mapan amadi Indian currency da lupa lising humdraga mari khare hena fagat ki phagalaba nupi adudagi fangba pauda hairiba polam sing adu Myanmar gi tamudagi matajin amadi namkhohat kauba nupi anigi polam sing ni haiba khangbangam khi faraba nupi adu more police da makhatana wahang pahang chathana ba sinekre hairi Imphal more lambi paring da langoi puba gari sing Assam Rifles na chathandabagi mayokta All Tribal Sandstone Labor Association na lambi paring asida sangsin gadaba economic blockade yauna atai khongjang sing da the United Tribal Peoples Organization UTPO Technopol District na sogat kani harakli serol aduna makha taribadi lambi paring asida lairiba Assam Rifles na sinpham asibu paiduna nongmugi sara tanjoriba sinmi singda awa saitheng pibagi thabak asi athuba matamda mari leinaba singna mi yeng sangbidun Sangbinabasu Harakli. All Jiribam Road Transport Drivers Union AJRTDU na National Highway number 37 da Pochai Puba Gari Sing Sek Toduna Port Kaya Yamna Haplibage Haibagi Check Tauramba Adu Ngasidagi Matam Khara Oina Komthoklagani Haina All Jiribam Road Transport Drivers Union gi General Secretary L Manitona Paumi Singda Fongdokre Wafama Singasi Jiribam gi Babupara da Laiba Jiri News Network ki Conference Hall da Pangthokpa Pauge Mifam Amada Fongdokibani Mahakna Makha Taraduna Gari thobiriba ichil inaw singna gari gi chanaba wet chuna pubiu lambi asida laiba thong sing asigi fiwam sing asi yenglaga gari ga chana daba ayang ba polam sing ayang chana ga daba polam sing oina hapiu haina appeal tawkhe pawgi mifum adu da union asigi joint secretary and Arun publicity secretary as Roman yauna atai member kyasu sarugyakhe tanga sangtangjan mi sidagi Ojibang Road Transport Driver Nena Imphal Jinjabi National Highway 37 da Thongi Piyom Phata Maram Garega Arung Mayangi na Phaina check tro thajaram badu driver isina usingna man pu matamda Thongi Piyom jengbiraga man hapina ba gaising jahajari Hauzik Pau Marthan aten break amatang luxury Break matungda makhataba pau pizari IZR South ki lising makhada kungani pan suba sector Assam Rifles ki Sajik Tampak Battalion na sinduna thani subna Churchanpur district ki border village singda chatharakiba beauty therapist and parlor assistant ki training program ngarang loshin kre Ministry of Skill Development and Entrepreneurship ki makhada JCRE Skill Solution ga khusamna duna pangthokiba training program aduda trainee taraga mangana sarugyakhi
Sairem Art Creation gi anisuba production Manipuri digital film Kurai Angaubi ngasi release tawkre Palace compound laiba board tapang thokpa release tawbagi thoram aduda Kurai Kendra gi MLA L Susindro OC Binod Kumar amadi film forum Manipur gi chairman S Mangol Jausu Sarugyaki Sadananda Gokul Soma Bizu Idau Modubala Lalitabi Ratan Line Chingba Saknai raba artist kyana Sarugyaki ba film adugi story screenplay amadi director na Sudhir Kangjamni film asigi producer na Jugesori Sairem ni mamangda Sairem Art Creation na Jam Makhong Mai Pak na puthokraba matungda anisuba oina puthokliba film asigi matangda producer Jugesori Sairem na haikibada miyam na Kurai nupi haraga tongan ba mieng amada obiba amadi khanbiba asi yamna laibak thibani lamdam asigi nupi singi topa gun kaya su lairi haiba takna naba honaba film amani haiki Sairem Art Creation na puthoksabaje andaki Kurai Angaubijiga anisubani ahamana Jamakhongni aduga ai Kurai Angaubi haiba film ase aina Kurai nupi se mayamna yam pauna yam kari haitare nungaitana hek tawba ubda mina kari haitare apaubi oina ubase yam nungaijadaba sidaisida aina puthokjaraga Kurai nupi afaba kaya ama lei harga sida namjabani films Film asigi story amadi director oiriba Sudhir Kangjamna haikibada ani suba oina puthokpa film asina matam amada miyamna Kurai gi praja singda uramba wakhalon adu ngasidi oidre haibadu khanghananaba honabani haiki mayamna hendok panon khangnariba kogi wangai gundamga kogi Kurai sadunga mane haiba adui thimduda apet sorakpa koi apet manar tona base toroga izagi bawari ne kogi Kurai nupi ko mayamna Kurai nupi jam jathi ena kinaba he kinaba phawba akogi image ong ti lei mayam da ko adugi image so ena films da hadi matam brom Kurai da ju afaba lei habado hadi akoina mayamna khanariba mayamna Kurai nupi ji kinariba phatti ana khanariba do adugi ona tena bada afaba su lei habado ena films da unana hona somne Bangladesh ki Prime Minister Sheikh Hasina amadi mahaki counterpart ama oiriba Narendra Modi anina ngasi tongan ba project ahum sangagadawri mbasigi manungda ngamkhai wangwalana awang nongpok state singda LPG gas sing supply toba yauri project sing asina India amadi Bangladesh laibak anigi marakta lalon itiki fibam phagat hanbada achobu mateng ohenabagi pandamda pangthokpani National Register of Citizen NRC asi asoi aranba yaudaba NRC ama ohenbiu haina All Assam Student Union na Supreme Court ta wakat kre NRC ki final list asi haukiba August ki kontra mathoida fongkibani maduda Assam state ki miyoi punna lakh taramapan henba final asida yarokibadabani masida miyamna panaramba miyoi masingdagi tana yaroktaba sida State aduda lairiba mahiroi loop amadi atai organization singna penakudre masida luriba wafam di NRC gi final list phongba asida Supreme Court na pikiba chatna kanglon sing adu Indrabra haibasini maram aduna Supreme Court na hiram masida mieng sangbagi tangai fadaba laire haiduna court asida thajaba thambaga loinana handak phongliba NRC gi final list asoiba aranba yaudaba list ama ohenbina naba haijabani haina ASU gi General Secretary Lurin Jyoti Gogoina phongdoki Kha Thangba Kashmir gi Anantnag district ta laiba deputy commissioner gi office ta lalhoba singna sathakiba bom gi landa miyoi nifan asok apan nangle haina official report amana hairi paw asina makha tarakli bedi lalhoba sing aduna security personnel singna khurak hangdana ngak seliba office adugi mapanda patrolling chaliba security personnel singda grenade langsinduna hana landa khibani hairiba deputy commissioner gi office asi Srinagar dagi chaurakna kilometer 65 rom chalaga laibani adum oinaba bom aduna tamliba target adu yogdana lambi gi sidai amada pokhai khe maduda khong na chatpa miyoi nipal lom asong apan nangkhibani lalhoba singi thong asida mafam aduda lairiba khunja sing mipainore hairi Tha asigi ohumda West Bengal amadi Bihar ga lonabada laiba Mahananda River da thokiba hiraknabagi thogdokta sikiba miyoi nipan sukre miyoi kun hena thiba khangdana lairi thogdok aduka mari lainana thiba humbagi thabak sathariba rescue team aduna ngasi ayuk miyoi mari amagi asiba haksang West Bengal gi Malda district ki Chalchal area dagi fangki hiramasiga mari lainana Malda district magistrate na Fongdokibada Hauzik Thogdok asigi matungda National Disaster Response Force amadi State Disaster Response Force ki kambuna akanba maongda thiba humbagi thabak charak chathari
हिराकनबगी थौदोक अदुदा सोक्लबा मियोय मापन अमना मालदा डिस्ट्रिक्ट की हॉस्पिटल अमदा एडमिट तौदुना लायंगली हाइकी हौजे अमुक सानबगी पाव फंगबिगनी इम्फाल इसकी नौमैबुंग एसन स्टूडेंट क्लब नसिंदुना था असिगी तरेट फाउबा नुमित हुमनी चुपना चथगदबा अहानबा ESC इंटर बैडमिंटन 20 टूर्नामेंट 2019 ngasi क्लब असिगी मल्टीपर्पज हॉल हौदोक्रे कांगलुप अहुम थोकना पांगथोकदोरिबा टूर्नामेंट अदु हौदोकपगा मरी लैनेना ESC गी प्रेसिडेंट एन इंद्रजितना चही यामलबा मियोय खक्तगी वा नतना मिपुम खुदिंगबा मसा मउफाना लैननबगी पांदमदा ngasi बैडमिंटन टूर्नामेंट असि पांगथोकपनी मखा ताना तोंगान तोंगानबा मसाना कया अमसु लेम्तना पांगथोकगनी हाइबा यावना वाफम कया अमसु फोंगदोखि खुना एसिगी नहारोन प्लेयर सिंह की मसा मऊ फबा खुना एम ओइनबगी दमकता अदुगी माइकेदा अखोइना सिंजबनी अदुगा सुगुम टूर्नामेंट असे मथंगदसु अखोइगी एज ए रूटीन वर्क ओइना क्लब असिना हेना पाकथोक चाउथोकना ग्रासरूट लेवल गिसु अखोइना मखा ताना आंगांग मयाम सेमबगी प्रोग्राम से पैकेज चकनी हाना अखोइ मखा ताना थमजरी ngasi nungthil phone ki ba pause singda kari kari marui ba pau yor bage habdo ma'am punna mu mieng taminasi Kangla Pau, Furup Kudimak Magi Furupi Culture Lay, Culture na Furup Kudimapu Amagamaga Nuxinahale, Laysamba Sana Zauba. Maite Inaki Asobutodang Lobiramba, Laysang Tem, Lanchan Chenglay, Lake Hidre. Iningto Laysamba Sana Zaubana, Ikai Kunaduna Layrol San Cray. October Kunmapanasi, Hianga Asing Banini Panbani, Ningol Chako Gitorum Pangtok Piu. Bogzel, Aikoina Soikivakea, Nasigi Mirona, Punsinduna Menkapagi Fadavalere. Atenba Matam Gimanunda, Ministry Resafal Tobu Yabagi, Tazavalere. Radio FM station transmitter tower yungbada ayaba pikre. Bandam Manipur gi miyamna lengak asi sahi ani makai mapungphan bagidamag miyam ngamkhai leitena thagatli Chief Minister. Merger agreement lising amaga chamapan nifumapan Manipur and India haiba hiramda khananena kre. Manipur gi economy power mitop singa pairi mathangi target political power ni JCILPS. Lengak ki employee sing ayuk pung tara nang naba office ka dabada action lawgadori. Kangabo kendra da napsagi seng salak sare. Thawal disina wakat tabidre. Manaba Kangabo kendra da napsagi seng salak sare. District authority na miyam gi wakat tabidre. Agency da tongsinduna leire. Assam gi thaw Myanmar da puthokki dore. Lilong haurai bida radio FM station hangduna transmitter tower yungbada government ayaba pikre. Loislek pada maru iba pau amuka na pijari. Chief Minister N. Birena CIC Staff Quarter amadi Undergraduate Girls Hostel Sangaduna Miyamda Kusinakre. Mapandagi lakpa miyoy singna lamdam asida nungsi sanaba tangdu laitaba khudai ama sagat pangamloi haina Manipur gi ningthau laisemba sana zawbana haikre. ADC Tamenglongna district asigi saukhat thaurangi thadarakpa lupa crore tara henbagi senpham mafam khangdana manghankre haina social activist NC Kadajin Bongna phongdokre. Imphal West na thokpa hukum amagi mayokta MG Avenue da lambi thingduna Durga lasinbana miyamda awaba mayok na halai. Amadi chaliba sahi asigi oina ningol sakauba asi October 18 laiba kokpa numit oigadabani haina KCB gi Vice President Sujitna phongdokre. Ngasigi oinadi Manipuri pau matang sida loijare Times of Manipur mieng tabi punamapu ARUNBALA mukana khurumjari.